ꯑꯩꯒꯤ ꯄꯥꯔꯇꯤꯅ ꯑꯩꯒꯤ ꯊꯥꯡꯖꯍꯟꯕ ꯕꯣꯜ ꯄꯤꯌꯣ ꯏꯃꯥꯟꯅꯕ ꯄꯤꯌꯣ ꯆꯥꯛ ꯆꯥꯗꯣꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯑꯣꯟꯅꯔꯕ ꯌꯥꯏ 이거 뭐? ꯉꯁꯤꯒꯤꯗꯤ ꯌꯥꯜꯂꯦ ꯑꯣꯖꯥꯅꯤ ꯀꯩꯅꯣꯁꯨ ꯂꯥꯛꯀꯅꯤ ꯑꯁꯤꯒꯤꯁꯦ ꯄꯨꯊꯣꯛꯈ꯭ꯔꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯅ ꯋꯥꯏꯐꯥꯏꯅꯦ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯦ ꯄꯣꯠ ꯋꯥꯠꯂꯦ ꯑꯣꯏꯕꯤꯔꯣ ꯑꯣꯏꯖꯔꯒꯦ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝ ꯂꯣꯏ ꯈꯟꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯁꯦ ꯄꯨꯂꯞ ꯑꯃꯨꯛꯀ ꯄꯨꯂꯞ ꯈꯣꯏꯔꯝꯃꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯒꯦꯅ ꯍꯥꯏ ꯂꯩꯌꯦ ꯀꯃꯥꯏꯅ ꯅꯣꯛꯄ ꯌꯥꯏ ꯁꯤꯗꯤ ꯀꯥꯞꯄꯨꯔꯗꯤ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ Say 1 3 ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯁꯥꯁꯦ